First of all, the EPAC TV News welcome. Sahi ani gi maya da su adun lak libang Gaza gi lan manung chang na hoki ba pung kun mari gi manung da Israel gi lan mission pak chuna landa ba da Palestine ma chan ni phuma pan si khiba gi loina na chani gi phuni thoi rom na pak chuna asu open nang han kre hai report amagi matung ina Gaza gi lan asida Israel gi lan mission hat ki ba Palestine ma sa pun ba lising yang khai tere ka changa hundra manga su gre aduga asop gi masingna lakh amaga lising kuncha truk chani pan hundra ma pan su gre hai Aujo chathai ba Gaza gi lan asida Israel gi lan mission chathaki ba akan be attack pokhum piraduna Hamas ki militant sing Israel da landa bada Israel gi lan mi tara hena sikri haina pawo sikri pot amana hai Gaza istip chathaki ba khut thuk na bagi thodu aduda Israel gi lan mi tara mari su yam chaun asu open nang gi hai report asigi matung ina Gaza da sona ki lan asida Israel gi oina su hoji phawbagi oina punna lan mi masing kayam sigraban Donald Trump na di athuba matam da Israel amadi Hamas ani gi marakta ceasefire chatnarabi yai haina su mangjawna lothok palai graban America ki president Donald Trump na Bangladesh Japan yauna malem gi lebak tara mari romda tariff ki bom tha da duna landa akre haire report amagi matung ina White House ta pangthoki ba thorom amada Donald Trump na malem gi lebak tara mari da tariff thamlagani haina akan ba mong da lothokhiban Laibak tara mari asida Trump na thamliba tariff asi lakliba August ki tang amadagi chatna ba horagan adu India gi oina yamna nungaiba pawam hairagadi Donald Trump na India da tariff thamlagani haibu wapam lothorok palaitri athuba matangi manung da India gi Prime Minister Narendra Modi amasung Donald Trump go wari sanaduna tariff ki waroshi nama purakpa yana lairi hairi America gi President Donald Trump da Nobel Prize pigadabani haina Pakistan na mangjawna demand tawkhra matungda Israel gi Prime Minister Benjamin Netanyahu nasu Donald Trump da Nobel Prize pigadabani haina Nobel Prize Committee da aiba che thaduna demand tawkhre hairi Donald Trump na India Pakistan lan khamkiba amadi Iran da thoribu wathok loshin khibagi damakta Nobel Prize asi pinana ba demand torokhabina hairi nakalam romda malim gi lebak sigi marakta lan gi oiba khuchu khulai sarakpagi lamjil asi da hojimaki oinadi khwaidagi matik mayai leiba missile asi Russia gi pungda kilometer lising kunthraum dogi sehum kunthamapan yangba awen gat haina khangnaba missile oire haina report amana hairi Malim gi khwaidagi matik mayai leiba missile tara gi manungda ayambadi Russia gi missile ngaktana oire matik mayai leiba missile tara asigi manungda North Korea America India UK USA China na chingba lebak singi missile oire panbaya badi khwaidagi khongjel yangba Russia gi awen gat hairiba missile gi asigi matungda China gi DF-41 haina khangnaba missile asin oire loina na UK gi Trident 2 hairiba missile makal asisu pungda kilometer lising kunma panga chatruk kunsa manga yangna paiduna yekna basingda mikup khargi manung landaba ngamba makal gi missile ni haire masida natana Korea gi missile Hwasong 15 na pungda kilometer lising traum do yangna paiba ngamba matik chaba missile am oi haire America gi Minuteman 3 hairiba makal gi missile asisu pungda kilometer lising kuni panga chahum yangna paiba ngami missile asis charona kilometer lising kunsa truk sumna kunsa lom lummi haire Nakalam romdana handak India na Pakistan ki mayok to operation sindu da season nakiba makal gi Rafale fighter jet asi khongjil aduki mati yang na paiba maramna miyoi bagi minna uba phobungam di hairi maram maduna handak Pakistan na India da Rafale fighter jet season aduna landa badagi pakchana amanga ta thon ngam kiban Rafale fighter jet season riba X guard hairi ba technology makal asi icham cham banate artificial intelligence na operate wa makal gi khulai amani Malem gi oina matik mayai leiba fighter jet sing manunda Rafale fighter su amani haina paw gi sosa sin makhata atopa paw amana Red Sea de Libyan field te pazaz amadi Yemen gi hudila hobo sing akan be attack to buda mail hena si khi amadi atai kaya aman asu open nang kre haina European Union Naval Force na phongto kre hudila hobo sing Red Sea de atopa jaz am attack to khraba matungda Greek ki eternity sea ko jaz asida amuka han attack to rokhiban Attack anima kunja 2024 November tham matung da huidi ne chathab attack ahan bani hairi jahaz jadun Suez Canal tamna chatpagi lambi da hi masa sing tongdun la komyo sing amasung bom puba drone sing nithokaba numit ki numidang attack tawki jahaz jadu tongbo security guard sing nomai kapki European Union Operation Evidence amadi private security emui animona akup marol sing report tawki haina su pawo sin makhata Afghanistan ke konung Kabul da sahi manga gi manung sing marik amata phanglaro haina NGO Mercy Corps ki report amana haire karigumba report asina achumbu oregadi Kabul da laiba miyo lakh hundra rom asi thakna ising phanglaro
हौजिमकी कबूल की लैनुंग इसिंग कंबगी चांग असी खमथिन ओंखलकपन मरम ओइरगा लाक्लिबा कुमजा 2030 फाउबगी मनुंगदा इसिंग अमत्त फंगलरोय हाइना फोंदोरले पनबा याबदी यामना साबा लम अमा ओइरिबा अफगानिस्तान ममांगदगी हौना इसिंग अवाब अदुम मयुकनदुन लाखिबनि हाइर नकल अमरोमदा अमेरिका की टेक्सास यामना लेबक थीबा इखंग खंगौदन थोलखिबा इसिंग इचाव अदुदा नुपी मचा 19 यावना सीखिबा मिगी मसिंग 115 हेनग्रे हाइर लोइना कया अमना हौजिसु थीबा खंगदना लैरी हेलीकॉप्टर बोट हुई अमदी रेस्क्यू टीम द मियो लिसिंग अमगा चत्र यांखैरम सिजिनदुना अकनबा मोंग थीबा हुंबगी थबक चथरी हाइर पनबा याबदी इखंग खंगौदन थोलखिबा इसिंग इचाव अदुदा चेनथखिबा मियोसिंग अदु समर कैम्प पाक्थोंतुना लैबा मियोसिंग अयामबनि हाइर अदुबु मंगजौना गवर्नमेंट की माइकैदगिदी अकनबा नोंग चुबना मरम ओइरगा सेक्शन लैननबा लथोखिबदि लैखिबन हौजी इचाव असिदा मरम ओइरगा मियो 115 सिग्रे हाइरिबसी सीबगी चांग हेंगलकपा याना लैरी अमेरिका की प्रेसिडेंट डोनाल्ड ट्रम्प इसिंग चौथोफम लाक्तुना यंगसिनब थौरांग तौबा हौग्रे हाइ अदुबु अमेरिका की मियामना डोनाल्ड ट्रम्प की लेंगाक्ता मतम चान चेक्सिन थौरांग लखटपिखिदी हाइबगी मराल सिरदुना अकनबा मोंग पेंदबा कया फोंदोकनख्रे हाइ नेशनल वेदर सर्विस ने फोंदोरखिबगी मतुंग इनदी हौजी अमेरिका की मफम कया अकनबा नोंग चुबा याबगी अकीब लैबना मरम ओइरगा लेबाक मियामना मिकुप नहुम सिंगना लैननब चेक्सिन वफम थमग्रे टेक्सास दा थोलिब इसिंग इचाव असिदा पुन्ना मियो चत्रक यांखैरोम हेना इचाउना चिंतखिबनि हाइना पाउ रिपोर्ट असिनि मखा तारे पाउसिंग असि सरम ओइना इशु मयामना योमदुना लैरिबा मणिपुर की मतंगदा पाउ खर अपडेट तौजगे कुकी इनपी मणिपुर की माइकैदगी निमित खरनिगी ममांगदा सेउल अमा थोक्तुना स्टेट असिगी अनौब लेंगा अमा सेमलकु मतमदा कुकी जोगी मिहुत ओइना लैरिबा एमएलए तरा करिगुम मखल अमतदा सरुक याबि यारोय हाइना खंगनकी वफम अदु इलीगल नि हाइना थादौ इनपी मणिपुरना थादोरकपा सेउल अमा हाइरे थादौ इनपी की सेउल सिना हाइ कुकी इनपी की मथक्ता क्रिमिनल इंटिमिडेशन क्रिमिनल कंस्पिरेसी अमदी सेडिशन चिंबसिंग मखादा मियाम की मिहुत ओइना लैरिबा एमएलए ओइना लैरिबसिंगदा येन खंगनबा अमसुंग मिपाइबा फोनबगीदमक्ता चपचाब एक्शन लखतुना सेरक पीबी याइ कुकी इनपी मणिपुर की माइकैदगी थादौ मार पाइते वाइफाई जौ नत्रगा जो फुरुप की मखल खुदिमगी ट्राइब अमा हेक्तबु मखोगी मखादा थंबा नत्रगा लुचिंगबसिंगदा नमदुना मखोगी वफमसिंग इलहनबगी थौं चत्थफम थोक्तबा अमनि कुकी इनपी मणिपुर हाइरिबा असि कांगपोक्पी डिस्ट्रिक्ट मपुंग फाना मियामना याबा ओइदे मसिगिसि मथक्ता जोमीगी लैरिबा एमएलए हाइबदी बुंजागिल मार्टी अमसुंग एलएम खौते जौगी एमएलए ओइना लैरिबा चिंलुंगथांग अमसुंग मार्गी एमएलए ngarsulang sentechu makhoina humduna pubungamloi maram maduna makhoigi makhar chatkadarbi MLA sing asi kimnyo haukip hangsing paulelal haukip amadi lejamang haukip khaktani hairibi MLA ahum asimak eni ku ki type haibechi makhada leibu ngaktani kangpokpui district ki oina su MLA nemchap ki bil amadi haukolet ki bin asi ku ki inpi manipur gi makhada makhoigi aningba sing adu tahonbu oithokloi कनागुम एमएलए सिंह एनी कुकी ट्राइब की सर्टिफिकेट लौदुना हाइरिब कनु असी मखादा लेहेनबो होटनजबदुदी मखोई मसाग अपाम्बनी अदुबो थादौ एसटी की सर्टिफिकेट पाइरिब एमएलए सिंह अनौब लेंगाक अमा सेमनबो होटनरकपदा करिगुम अमतन अयेत पीब अमसुंग अथिंग पीब हक अमा फौबो लेते मरमदी मखोई कुकी नते थादौगी मखादा लेबनी इंडिया की लेरिब सोवरेंटी अपुनबा नत्रग डेमोक्रेटिक की ओइबा प्रोसेस असिदा अयेत अपन पीरिब खुदिमक असी लोगी ओइबा चपचाबा चैराक्सिंग पीननब थबक पैखरपम थोकपनी थादौ हाइब फुरुप असिदी तसेंगना हाइरबदा एनी कुकी ट्राइब हाइरिब शेड्यूल ट्राइब असिगी मनुंग याव कनु खन्ने हौखिब कुमजा 2011 की सेंसस दा मियो लाख 2.3 लेरिबा स्टेट असिदा खुंदारिब चिंगमीसिंगी मनुंगदजु ख्वाइदगी मसिंग याम कनु अम ओइना लेरकली थादौ मियांगी दमक्ता नत्रगा थादौ इनपी मणिपुर मथक्ता कुकी इनपी मणिपुरना नत्रगा कुकी जोगी कंगुना मियो अमतना मखोगी मखादा थमनब होटनबम थोकते हौखिब कुमजा सो इसेमग चनिपान लिसिंग अमग चामापन मफुम मरिदा हौदुना थादौ नेशनल काउंसिल अमसुंग थादौ ट्राइब काउंसिल सेमदुना लाखरे कुकी इनपी की मखाद अमुक फाउब लेरक्तरी कुकी इनपी मणिपुर असिदी एनी कुकी ट्राइब की सर्टिफिकेट पाइबा मियोसिंग खक्तगी ओइना लेरखिबनि हाइना सेरोलसिन मखा तरली नकल अमरोमदा हौखिब चही 2023 की मे की तंग अहुमदगी थोलखिब इरांग असि बीजेपी न लोइसिननबो होटनबगी महुत्ता चोइरो लोंदुन लेरे इरांग असि हौगलकपा मतम चांग लोइसिननबो होटनहुदबदगी मियांगी अवाप मायुकनरिबनि हाइना खुंद्राकों केंद्र की MLA थोकचोम लोकेशोना चिंगाइल तेजपुर कम्युनिटी हॉल पांथोखिबा ई पाउ तेंबांग लुप मणिपुर निपालक सुमपो कोमंग थोरमद फोंदोखरे MLA न मखातान हाइ थबक अमा तौ मतमद इसागी कानब अदुना मियांगी मांगदब ओइरबदी मदुबु थतोकप ngambagi pangal sakti edu leigedaban lamdam masida santi hanjilna होटनबदा मियाम अमसुंग तोंगान तोंगाम लुप कयाना कन्ना चेन चोंदुन होटरमसु
Laingak asina mong main tadaba amasung thabak ningthina tawdaba na miyam pun waminare. Manipur hojik tholi irang asi matam chana laying hawdaba dagi tho oirekkiban. Irang asi horpa matam chana control tawna bhotna khide. MLA yankai leba ruling party ki marakta laingak haitaba na maram oirega opposition party su sanna si bagi manakta lepluban awa phamda tare. Thingel da tainaba ngamdraga na si khongda taine haibagi mongda opposition da leiraba su miyam na yum mai tharakkiban. Pibam masita miyam kanagi matung ingadai haibadu chamam na balaire. Laingak asina ningthina laingak sasan chalaidrabanina lambi pumba chatpa yadre BJP na isu asi losinaba hotnade choiro lolaga adum leiri. Hauji makti tholiba kanku irang asina maram oirega lanjelakibasing December phawbagi manungda tangkak ahum thokna makhogi mayumda hanjilhanba maramda hanjilhanbagi ayaba losilgani haikraba matungda mori amasung churachampurgi oinadi chanhan khiroi hairibasi punna nainafam thoke. Ima leibak Manipur asida ain kain changsin lakiba mitopsing masak khangdoklaba matungda halan khigadabani. Loina lamdam asida laiminaiba kanu phurupsing CSO sing amadi rajniti wala punna makna ningthina coordination leiba punna thabak tawminaduna machet takhigadorba Manipur asi apunba Manipuram oihanaba hot aminasi haibu wafamchu Khundrapam Kendragi MLA location makhatana phungdokhe. Handakta Bishnupur district Kaibul police station manung chana mathanga kunjengda laisabi amana pakhang ama thangna thinbadagi sikhibagi thoduk ama thokre. Aikhogi mangda tari wafamdi thangna thilambadagi soklaba nupa adu matam chan hospital da pukhatamlagadi hingani haibisin. Thangai singmamaki oinasu aruba anaba ama natrag asokpa ama thuna yang hospital da pukhaliba makai miyo edagi punchi kanbada mating oiban. Adubu thangna thilambagi China khangduna laimaida taraga leiriba miyo adubu manak adwaida leirama miyosingna thuna yangna laying sangda punanabagi mahutta matam sangna video namlaga thamba wachoi ngangduna matam manghanbagi video footage amasu social media da viral oirakhi. Manak aduda leirama miyosing aduna asokpasing adu laying sangda khutakta pubirama taragadi asokpa nupa adu kanbangamlambasu yaban. Handakki thawdu asi khakta natte gari accident thoktuna lambida taduna leiraba miyo ama hospital phawbudang yownaba hotnabagi mahutta video number mi sangu ama thotlaga pungkoi kusilaga leiba si thawdu kya thokre. Aduga asokpa adu matam chana laying hawdabadagi siba phawbu yorokpada video namlibasing adugi thamoida minungsi masit amata popu ude. Matang asida panjning wafamdi thangna thilambadagi China khangdung laimaida turaga leiriba miyo adubu khutakta hospital da pukhatun mapunsi kange khandaba miyo ikhara dugi mathakta akanba thabak lokhatpagi tangai phadabale. Pulisna makhoibu saman tawraga kaukhatkhi haibasimak achumma khongthang. Thamoi pandaba miyosing adu matung tarakpa matamda miyamgi punchi khara tawbu ngamnanaba afaba wakhalojing pulisna pirakani haibagi thajabasu lei. Makhoising adu pharaga chairak panghanba taragadi bahel khaktang khallaga video namlibasingdasu achoba para ama tambiragani haina lobi yai. Makhoising adu lemna thaningde matik chaba para ama tamhaning. Miyamda khanganjaba ama Ipak TV News ki pau kanagum kharana download tawraga link haptabida tongan social media page WhatsApp group amadi Facebook page sing thagat piriba adu khudak asidagi tawbidana ba nol na haijari. Ipak TV ki pau sing amadi channel asigi tongan ba posting bo atopada share tawning ba natraga any mong amada thagat ning ba leiragadi pau adu ki link yawn thagat pi. Link yawn share tawbiriba miyo sing budi Ipak TV na thamoi sena thagat ba phundokjari. Haijari wafam sing asibu tungoinaraga makhatar download tawraga link haptabida post thagalakpa thengrabadi logi mating lorga copyright claim tawduna action lawjaragani. Miyam ki damak laijariba Ipak TV News haiba YouTube channel amadi FB page asibo like, share, subscribe amadi follow tawbiduna tung koini miyam ki seba tawbu ngamnanaba support tawbiyo haijari. Haijariba editor Ipak TV News.